ngasi phongkiba tongan-tonganba pausesing amadi social media da phongba pau khara update puduna laksari ahanbada maru oiba pau Myanmar ki Sagang division da leiba monastery amada military junta na air strike chathaduna mioi kunipal hatkhare toilet ta khong hamba changbada mobile takhibadagi khunna bohona kiba mioi mari laikhidre Naga area da Anouba Kuki Khul ahum Tasillakle sahi asigi losilakpada maitei amasung Kuki lusingbasing phaminaduna wari sanaraba yana leire relief camp ta leiriba angangsing lemna awangba thaki mahai masing tamba yaragani jiri bam dasu lam khopchinduna yumkai sajinbasing takthokpa horagani haina DC na phongdoragli sahi masagi sahi humpu humdoi rom suraba ahal ama sahi ani jail gi phadok pikre Manipur Autonomous Council CMO haibagi dabida Assam gi Silchar da Akanba khongjang sangsinkre lusingba khudingmak masagi sahi humbudra manga surabadi thabaktagi pothapam thoklabani haina mon bagana phongdokiba wafam lambi fatabana Yuvraj Palida mahiroi ama sining chita hingaure donor ministry na Manipur government da North East gi NEC gi makhada paikhatliba loisindaba project sing athubada loisinnaba poktak pikre Aspagi Zaiteng na Laikidrabi Tangjam Manorama Chanugi Kunma Thoirak Suba Mapok Kumon Thorom Pangtokre Napetagi Androk Power Taba Lambi Semnaba Lising Ani Ahumda Tender Notice Thokrabasu Hauzik Power Semdana Lairamle Hauzik Pau Sandongna Pizari Myanmar gi Sagang division da leiba monastery amada ngarang ahing military junta na air strike chathabada mioi kunipal laikidre hairi amadi mioi kaya amana asok apan nangkre yamna sathina sokpa yawba maramna asiba missing hengalakpa yana leiri masigi paukumda PDF amadi military junta ani gi marakta hojiksu Akanba Maongda Khut Thoknari nakal anida asi ana chauna yawramba yabagi thajaba chauna leiri adubu hojikmaki oina nakal animakta mi kaya soklabage amadi sirabage haibagi chapchaba pau fangdri Bangladesh ki Hari Charan cha bagan da thokiba yamna nuaitaba thodok amada toilet ta khong hamba changbada mobile tasin kibadagi toilet tengi hangdoklaga mobile khunna ba hona kiba nupa macha adu wantharakpadagi mahaki pokminaba manaw nupa amadi atopa mamanaba mioi ahum punna mioi mari amuk toilet tengi aduda kumthaduna nupa macha adu kannaba honari ngaida mioi mari wantharakre hairi aduga laibak thiba thodok adu thokraba matung manak nakpada leiba mioi sing adubu kannaba honari da mioi mari laikidre amana hojik yamna kanna laikannari hairi Kangpokpi district ki manung chanba charangkining Naga Khulgi legal demarcated jurisdiction manungda lam khopchinduna ain kaina Anouba Kuki Khul ahum Tasillakle nongna khundasilaklaba khulsing adudi Khonglen Sai Court amasung West Haipini hairi charangkining village authority gi chairman CH Wiso Bhauna press ta thadokpa chirol amagi matung inna ain kaina khundasilakpa mafam asida charangkining Naga Khulgi oiriba mafamda makhoigi lamni haina claim tawduna signboard na singba phawba thesillakle ain kaina chatharakliba boundary da makhoigi signboard thesillakpa yawba thawngsing asi yaba ngamloi maramaduna mari leinaba authority na athuba matamda lothokadabani haina akanba wafam thamlakli Makha tarakpa pawda Arambai Tengolgi Koronganba Khumangi update amada illegal immigrants singdagi amadi integrity ngaknaba honabada laikidraba state force singidi imung manungidi kari khana biribage Arambai Tengolgi kunmathoi laikidababudi ireibak ipuruki adum kathokchare Maitei haibada amarumdadi ai yamna chawthokchai aikhoigi traditional culture language letter religion place adubu support tongnadaba Chingthanabigi chatnabi asigi khaluragadi yamna ikaiba phawi haina asumna post tawrakli Center na Maitei amasung Kuki lusingba sing table amatada phaminaduna wari chananaba thorang lokhalakpaga loinana sahi asigi November natraga December thada community anigi lusingba sing punna wari chanaraba yai haina official oiba paw amana phongdokli masak maming takthokning daba senior official amana agency da mathaki wafam asi phongdokladuna mahakna hai kumja lising ani kulumdoigi me ahumdagi Manipur da ethnic violence thokliba marak asida center lengakna awang nongpok lamdamda lairiba lalauba singi irang laksin
ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯂꯣꯂꯨꯞ ꯀꯌꯥꯒ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯃꯊꯪ ꯁꯥꯟꯅꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯜꯂꯤꯒꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯝꯂꯕ ꯅꯣꯡꯃꯩ ꯐꯥꯒꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯑꯀꯟꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯤ ऑफिशियल अदुना मखा तारादुना हाई हौकिबा था खरा असिदा कांगलुप अनिगी मरक्ता खुद थानाबा लेप्तुना मणिपुरदा हिंसागी थौदोक थोकपगी चांग नेमथरकले असिगुम्बा फिबम अमा लाक्लबनिना मुक्नरिबा कम्युनिटी अनि मैतै अमसुंग कुकीगी लुचिंगबसिंग टेबल अमतदा फमिनदुना यासिन्नबा अमा पुरक्तुना मतम पुंबगी इंग तप्पा स्टेट अमा पुरक्नबा सेंटरना थौरांग लौखटपनि मिनिस्ट्री ऑफ होम एफेयर्स MHA ना कुकी अमसुंग मैतैगी स्टेक होल्डर सिंगा तोखाई तोखाइना वारी साबगी थबक चथरगली मसिदा नाकल अनिमगना मणिपुरदा महौसागी फिबमदा हंजिलकपगी अपाम्बा मयेक सेंगना थमनरी हाइबा वाफम ऑफिशियल अदुना फोंदोकलदुना सिक्योरिटी फोर्सना ngak सेंदुना इम्फालदगी स्टेट असिगी मनुंग हंजिनबा मफमसिंग यावना मफम खुदिंगमक्ता अपनबा लयंदनबा नोंगमगी दरकार ओइबा पोलमसिंग पुसिलकनबसु हाइरि निंगसिंगबा याबदी हौकिबा था अहुमलोम असिदा सेंटरगी थौरांग मखादा मैतै अमसुंग कुकीगी मिहुतसिंगा दिल्लीदा मिनिस्ट्री ऑफ होम एफेयर्स MHA गी मिहुतसिंगा तोंगान तोंगान अहुमलक वारी सानखिबा लैख्रे वारी सानखिबा अदु कलेक्टिव ओइबगा लोइनना नाकल अनिमक्ता मखा ताना वारी सानबगी अपाम्बा थमनकी एजेंसी की पाव असिना मखा तारादुना हाई सही असिगी फेब्रुवारी 4 दा एन बिरेन चीफ मिनिस्टर फम थादोखरबा मतुंग फेब्रुवारी 18 दा मणिपुर लेजिस्लेटिव असेंबली एनिमेटेड सस्पेंड थमबगा लोइनना मणिपुर दा प्रेसिडेंट रूल लेंगाक थमलकीबनी प्रेसिडेंट रूल थमकेबा नुमित खरनेगी मनुंगदा मणिपुर दा महौसागी पुंसीदा हंजिलकनबा खोंथांग अमा ओइना गवर्नर अजय कुमार भल्लाना मणिपुर पुलिस की आम बैरिकेड लूट तौखिबा नोंमैसिंग चैवल अमगी मनुंगदा मैतै अमसुंग कुकी नहासिंगदगी पिखेलकनबा मतम पीखि मदुगी मतुंग इना अहानबा ओइना तोंगान तोंगानबा ग्रुप अमदी लनाई मियोइसिंगना लेंगाकता नोंमै 1934 सरेंडर तौरखि मसिगी मतुंग तारकपदा ngasi फावबा पुन्ना नोंमै अमदी अतै खुसु खुलाई 5,958 रोम खोंगोटपा ngamkhre सिक्योरिटी फोर्सना चथबा ऑपरेशन दा ख्वाइदगी चावना माइ पाकपा अमा ओइना ममांग थागी जुन 13 की लोनाबा अहिंगदा मणिपुर पुलिस अमसुंग सिक्योरिटी फोर्सना तपाकी तोंगान तोंगानबा डिस्ट्रिक्ट सिंगदा नोंमै 19 फागटपा ngamखि हाइनसु ऑफिशियल असिना मखा ताना फोंदोकी ऑफिशियल असिना अमुका हाइकिबदा चलिबा था अहुम असिगी अयु अंगनबदा टेक्नोपल कांगपोपी चांदेल अमसुंग चुराचानपुर डिस्ट्रिक्ट पुलिस अमसुंग सिक्योरिटी फोर्सना चथकिबा ऑपरेशन दा यामलबा खुचुकुलाई अमदी नोंमै मरुसिंग फागटपा ngamखि ऑपरेशन अदु मणिपुर पुलिस असम राइफल्स इंडियन आर्मी अमसुंग सेंट्रल आर्म पुलिस फोर्सना पुन्ना चंगसिनगिबा ऑपरेशन नि सिक्योरिटी फोर्सना थी हुंबगी अकनबा थबक चथरकपदा क्रिमिनल अबदे एक्सट्रोशनगा मरी लेनबा केस 7 रजिस्टर तौख्रे अदुगा तोंगान तोंगानबा लालौलुपसिंगी मियोय 410 फागटपा ngamkhre मालेम की छंगनाई रबी क्लाइमेट एंड एनवायरनमेंटल एक्टिविस्ट मणिपुरी मचा लिसिप्रिया कांगू जमना हंदक मणिपुर थोकलिबा कांगलुप की लाल असिदा लैकिद्रबा इमुंग मनुंगी मचा मसु सिंग अमदी रिलीफ कैंप लैबा महिरोई सिंगदा अवांगबा थाकी मेडिकल कोर्सिंग लेमना तंबा यारे लोइनना मखोइबु मतिक चाबा मियोय अममम ओइनबा सेंबगी थबक लेप्तना चथरी हारिबा कुदोंग चाबा असि लाइरबा महिरोई सिंगदसु कुदोंग चाबा फंगलगनी हाइना लिसिप्रिया फाउंडेशन की चेरोल अमना फोंदोरगली चेरोल असिना मखा ताना हाई खुदोंचाबा असी तोंगान तोंगानबा प्रोफेशनल कोर्स ओइना मरु ओइना MBBS BDS BSc साइंस नर्सिंग JNM ANM Bachelor of Physiotherapy BPT Bachelor of Pharmacy BPharm Diploma in Pharmacy DPharm BSc Science Optometry BSc Science in Medical Laboratory Technology BSc Science in Operation Theatre Technology BSc Science in Anesthesia Technology BSc Science in Emergency Medicine Technology Engineering na singba seat ani Odisha gi Bhubaneswar da laiba HI Tech Medical College and Hospital da खाक्तुना थमली हारिबा कोर्सिंग असि तम्बदा पैसा अमता तिंगलोय एडमिशन फ्री अमदी ट्यूशन फी लिसिप्रिया फाउंडेशन ना थीगनी अदुगा इसा इसागी चानबा अमदी हॉस्टल मेट्स खक्तमक महिरोय मसा मसाना थीजगदबनी हाइना फोंदोरकली जिरीबाम डिस्ट्रिक्ट हेडक्वार्टर्स दा नोंम कांगदना थोकनिंगदबा एक्सीडेंट थोकपगी मसिंग हेंगलकपा अमदी सरकार की लमदा लनाई मियोइसिंगना आइन काइना युम कई अमदी स्ट्रक्चर सिंग साजिलकपा लंबी सरोकता पोचै पैसिंदुना थंबा हेंगलकपा असिना मरम ओइरगा डिस्ट्रिक्ट असिगी ओइनसु जिरीबाम की डिप्यूटी कमिश्नर कृष्ण कुमारना
public notice ama thoktuna ain kaina sajiliba yumkaising amadi lambida paisiliba pochai singi eviction tha asigi tara nipal dagi chathaba hauragani hairi DC Jiribamgi official oina thokiba public notice aduna Manipur Public Premises Eviction of Authority Executive Act lising chamapon humputra Nepalgi section ahungi makhadani hariba public notice asi DC office da tongan ba authority singdagi sarkar gi lamda ain kaina yum sagalakpa amadi yum takthokpa dukan sing sajilakpa permanent amadi temporary set sing sagalakpa asina maram oiraga traffic ta akaiba pibata natana miyam da su chauna kudong chadaba thokali haibagi report ta inform oiraga thokibani maram asina sarkar gi lamda khopchinduna sajiliba yum sing dukan sing amadi lambi charokta paisiliba pochai sing masa masana tha asigi tara nipal phawbagi mamangda lokthoktrabadi Jiribam police ka loinana eviction chathaba hauragani aduga hariba matam asi phawbagi manungda lokthokdaba miyoi singi mathakta aingi oiba thabak sing lokhatuna Chairak pigani haina khangalakli Lisingani kungi October thada thokiba chahi nauribi nupi macha ama ijat manghan bagi damak masagi chahi khumpu humdoi suraba singjamai thokjom lekai dagi khosnam ibohal koba ahal ama fast track special court number 2 gi judge W Tonel na chahi ani jelda thabak subagi phadok pi kibaga loinana lupa lising nimfu fine oina thenkre convicts oraba ibohal thodok asiga mari leinana Imphal West Women Police na lisingani kungi October anida Pokso Eki section 5 ki makada faduna judicial custody da lisingani kungi October mapan phawa thamlakibani aduga mahaki mathakta police na lisingani kungi December mangada charge sheet tawraki aduga case asi fast track special court na trial gi damak transfer tawrakibani loinana convicts ibohal asi hariba court asina tha asigi Nepalda mara leire haina lauthokibaga loinana court asina ngarang mahaki chahi ani gi jailda thabak subagi sentence asi lauthokibaga loinana fine oina lupa lising nifu adu thenkibani Assamgi Silcharda based over the Manipur Autonomous District Council Demand Coordinating Committee na matam kuina dagi dabi togduna lakpa Manipur Autonomous District Council semo haibagi dabi ga loinana Silcharda leiba Khodiram Boski Murti manakta masing yamlaba Assamgi Manipuri singna khongjang changchinduna kholau kaya laukre lawar Assamgi Barak Valley da tariba Assamgi Manipuri sing matam kuina dagi dabi togduna lakpa Manipuri Autonomous District sembagi wafam asi mamangi lengak amadi Hauzik paliba Dr. Hemanta Biswas Sarmana lusingba government asina su piragani haiduna lakhibani adubo hauzik paliba Hemanta Biswas Sarmagi lusingduna paliba Assamgi government asina su thawoidabagi mawong lakpa asina maram oiraga coordinating committee na khongjang changsinbagi warep asi lawrakibani haina khongjang loisingna phongdorakli coordinating committee gi demand asi ngasidagi chahi manga ronggi mamangdagi Assam government ta taknaduna lakhibani adubo matam gi government aduna makoida taliba dabi adu pigani haina wasaktuna thamlaga hauzik phawba kari amata khangbidana leiba asida Barak Valley da tariba Manipuri singna nungnangba amadi nungaitaba sing phongdorakli chathakiba khongjang aduda miyoi lising kaya na saruk yakhi aduga makhuta play card sing amadi slogan kaya lauduna Assam government ki pungning sul sing sin ki khongjang amana media da phongdorakpada Barak Valley da tariba Assam Manipuri singna taliba Manipuri Autonomous District Council gi dabi asi community asida Indian Constitution na piba right ni makoi gi khongjang asi yamna shanti oina amadi democratic oiba maongda matam gi oina changchinduna lakli dabi asi phangdriba phawba makoi gi khongjang di hanba laikhiroi haiki committee gi thaupuba amada phongdokpa gi matung ina Assam gi Barak Valley da Manipuri community gi oiba Manipuri Autonomous District ama semba haibasi Manipuri ama oina masagi lol culture amadi heritage asi tung koina preserve tawduna thamba ngamnabagi pandamdani hauzik Assamda Manipuri lak manga rom Barak amasung Brahmaputra Valley gi mafam singda 13 suba century dagi hauna khunda leitaduna leirakpani Assam gi oina su atopa community singi oina tongan ba autonomous council legal provision ga loinana semduna thamkre Manipuri gi community singi su asigumba lona yaba maongda autonomous council ama thamba haibasi tangai phade karigumba shanti amadi democratic oina changsileba khongjang asida Assam government na tabidaba tarabadi akanba khongjang changsinnaba committee na sem saduna leiri haina su phongdorakli
lambi ki phibam aduki matik phatkidabana maram oiduna Imphal East District ki Thongju Assembly Constituency ki manung chanba Jubraj Palida mahairoi nupi macha ama gari dagi taduna siningchita hinghaure thodok asi ngarang ayuk pung 4 aduwaida thokibani macha nupi adu apokpa mapana motorcycle amagi maningda tonghallaga mahisang tamna thilakibani tanja aduda uchekon takok mapan romdagi ising purakpa truck ama okram chuthek maikei tamlaki gari ani adu thainabada motorcycle aduna kongkut amada khangthau thaudabada maningda tongbi machanupi adu longna haitharakibani ising purakpa truck adudi hanna pawa yenglamdana thauki mapa aduna kudakda gari khamlaga machanupi adu lemaidagi haugatnaba honaki adubu machanupi adudi wakhal tadana leiramki lambi aduda chalamba nupa amasung nupi mayam changduna kudaki oiba layeng piki minute 5 hena laikannaraba phawba nupi macha adu wakhal tarakhide tanja aduda ikoben ama laki mahak yamna mayamna hainaraga mapa aduga loinana machanupi adu gari mathakta thangatlaga hospital da puki Union Ministry Development of Northeastern Region Jyoti Raditya and Sindhiyana Manipur Government State asida Northeastern Council NEC gi makhada paikhatliba loisindaba project sing athubada loisingadabani haina pautak pirakhare wafam asi donor ministry amadi Manipur gi governor Ajay Kumar Balaga Rajabhavan Imphal da pangthokiba video conferencing gi khuthangda Manipur da NEC gi makhada paikhatliba chawkhat thorangi thabak singi matangda review tawduna loisindriba project sing loisingadabani haina khanaki hairi Leibak ki phamnaiba singna masa masa kanthongnaba honabagi mahut punna leminaduna akanba safu amaga loinana Armed Forces Special Power Act AFSPA asi muthatnaba policy paikhatpiyu haina apunba loop Manipur gi coordinator Phulendro Konsamna phongdokre wafam asi kumja lisingani kunmari July 13 da AFSPA gi chaithengna laikidrabi thangjam Manorama Chanugi kunmathoi rak suba mapok kumonda phongdokibani Manorama Memorial Charitable Trust Bamon Kampu amasung apunba loop Manipur anina punna khusamnaduna Bamon Kambu Hiram Lairak Torban Community Hall da pangthokiba thorom aduda apunba loop Manipur gi coordinator Phulendro Konsam Joy Singakam Rupachandra Nongtombam Joy Konthokjam amadi Manorama Memorial Charitable Trust ki President Thiam Nilbirna Phampaki leiteng oina saruk yakibaga loinana laikidrabagi imung manung yauna miyoi kayana laikidrabagi photo da haikat laikat tamki Makha tarakpa aroiba pauda Manipur Building and Under Construction Welfare Board ki office so lonsin kre tongan ba demand sing tawduna Valley and Hill Labor Group Manipur gi thongmi singna takel da leiba Manipur Building and Under Construction Welfare Board ki office so lonsin kre Valley and Hill Labor Group Manipur na thatok pachirol amada Kerauga loinana construction labor sing amadi official singi mapamda demand sing khanganduna play card sing chu khongjang aduda saruk yakiba singna sijinaki khongjang adugi matangda loop asigi president L Bihari amasung secretary T.S. Sakhina phongdokibada union asigi maikei degi taliba demand sing di kumja lisingani kunmathoi gi Bank return gi award pa pithok biu lisingani kunithoi gi education benefit pithok biu medical monetary amasung sikiba singi benefit sing pithok biu chahi humpu suraba construction labor singi benefit pithok biu panduna leriba construction labor singi renewal gi thabak paikatlu construction labor anouba singi kudakta register toba yahalu construction gi lakpa state ki senpham chahi gi oina miyamda khangalu haibana singba warep sing asi yawphani hairi